ꯀꯣꯡꯒꯣꯟꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯕꯗ ꯈꯨꯅꯨ ꯃꯆꯥꯗꯣ ꯁꯤꯔꯅꯤ ꯁ꯭ꯀꯨꯜ ꯆꯠꯇꯗꯤ ꯀꯩꯗꯧꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯏ ꯈꯪꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯗꯨ ꯃꯣꯏ ꯈꯪꯕ꯭ꯔꯣ ꯃꯤ ꯈꯔ ꯂꯥꯛ ꯊꯥꯗꯣꯛꯑꯝꯃꯤꯕꯣ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯈꯨꯗꯛꯇꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯃꯦ ꯃꯈꯥ ꯇꯥꯕ ꯍꯨꯀꯨꯝ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯝꯕꯤꯗ ꯃꯤ ꯃꯉꯥ ꯐꯥꯅ ꯄꯨꯟꯕ ꯁꯣꯛꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯆꯠꯄ ꯂꯥꯎ ꯈꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯤꯁꯤꯒꯤ ꯍꯨꯀꯨꯝ ꯑꯃꯅ ꯈꯪꯍꯜꯂꯤ ꯀꯩꯗꯧꯔꯦ ꯏꯃꯥ 이랬더니만 그래도 폭발까지 미분은 못 진짜 지나 그래봐 아이고들은 안 그래봐 ꯂꯥꯎꯊꯣꯛꯆꯕ ꯑꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯗꯛꯇꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯃꯦ ꯃꯈꯥ ꯇꯥꯕ ꯍꯨꯀꯨꯝ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤ ꯃꯉꯥ ꯐꯥꯅ ꯄꯨꯟꯕ ꯁꯣꯛꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯆꯠꯄ ꯂꯝꯕꯤꯗ ꯂꯥꯎ ꯈꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯤꯁꯤꯒꯤ ꯍꯨꯀꯨꯝ ꯑꯃꯅ ꯈꯪꯍꯜꯂꯤ 이모아 하나 잡히는거 이랑 밭대고 시다 삐인데다 말아 알레게다 말자두고 라복다 타박치고 짜짜기마다 룩시야 이따만 치마하시누나 이사하고도 오히려 까또나 하동기기마도 이마나 까라고 까울 시기네 이마미고 이마미고 이모아 라 짜시라 좀 짜시라 ꯃꯌꯥꯝ ꯂꯥꯡꯉꯤꯁꯨ ꯈꯪꯉꯦꯗꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯂꯥꯎ 짜시라 ꯂꯥꯎ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯥꯛꯀꯦꯗꯅ ꯌꯥꯗꯦ ꯅꯕꯣꯛꯀ ꯂꯩꯔꯝꯃꯨ 오케이 몽아 넌 라이 깐났단 번다버니고 나 빠질 레이티 람메헬리 하얀 뭐이 안 되고 마땅나가 팠다버니 라이바 아시기 이랑네 나 콜고 깜로 호가다 야 하이버도 칸마다 아이디 와레다 Kasutang ito mo na yun.
那我大不大的呢？老公头了，老打了一头吧，你爸爸怎么过？그래 너네 뭘 마마마 자시나 수수 마음이 것이고 그림으로 보긴 했다고 이시고 이슈두고 그나저는 저들이 무슨 사과를 엎드리고 쓰고 너 그것도 그나다 치를 불어 어머게 뭐 어머게 뭐
ah